ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯟꯖꯅꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗ ꯉꯥꯎꯕꯤ ꯑꯋꯣꯟ ꯑꯋꯣꯟ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯃꯆꯥ ꯌꯥꯎꯗ꯭ꯔꯤ, ꯂꯨꯍꯣꯡꯕ ꯊꯥ 5 ꯁꯨꯔꯛꯄꯗ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯄꯦꯜꯂꯦ, ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯅꯤꯡꯉꯣꯜꯅꯦꯅ ꯆꯟꯅꯗꯕꯤ ꯍꯜꯂꯛꯄꯤ ꯑꯃꯒ ꯌꯨꯝꯁꯤ ꯂꯩꯔꯕꯅꯤꯅ ꯑꯁ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯏꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯃꯤꯒꯤ ꯅꯨꯄꯥ ꯈꯣꯏꯃꯨꯅ ꯌꯥꯔꯦꯗ ꯅꯨꯄꯤ, ꯑꯉꯥꯡꯁꯤꯡ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯃꯤꯃꯤ ꯁꯥꯎꯅ ꯀꯩꯒꯤ ꯌꯥꯕꯅꯣ ꯍꯥ? ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯕꯨ ꯀꯔꯝꯕ ꯏꯃꯨꯡꯗ ꯆꯠꯅꯒꯦ? ꯃꯁꯤꯅ ꯑꯣꯏꯔꯝꯅꯤ ꯆꯟꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯕꯣꯕ ꯌꯥꯔꯤꯁꯦ, ꯅꯪ ꯏꯁꯧꯗꯣ ꯇꯧꯔꯅꯨꯕ, ꯆꯠꯂꯣ, ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯤ, ꯆꯥꯛꯇꯣ ꯑꯝꯇ ꯊꯥꯡꯒꯠꯅꯕ ꯇꯧ꯫ ꯃꯤꯃꯤ ꯃꯄꯨꯔꯣꯏꯕꯗ ꯄꯩꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯃꯊꯥ ꯁꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯩ꯫ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ, ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗꯤ ꯃꯥꯇꯅ ꯈꯪꯒꯅꯤ꯫ ꯁꯣꯝꯗꯅ ꯀꯦꯇꯨꯀꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯂꯩꯀꯥꯏ ꯀꯣꯏꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯈꯔ ꯉꯥꯡꯅꯖꯕ ꯄꯥꯝꯃꯤ ꯃꯧ ꯈꯔꯒ ꯄꯨꯟꯗꯨꯅ ꯊꯝꯕꯥꯜꯅ ꯑꯗꯨꯅꯦ ꯑꯍꯥꯟꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯇꯣꯟꯅ ꯍꯤꯡꯂꯤꯅꯤ ꯍꯥꯏꯒꯦ? ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯥꯡꯉꯤ, ꯇꯨꯡꯒꯤ ꯈꯟꯗ ꯌꯥꯔꯤꯕ꯭ꯔꯣ? ꯈꯟꯒꯗꯧꯅꯤ ꯀꯦꯇꯨꯀꯤ, ꯅꯪ ꯅꯍꯥꯅꯤ꯫ ꯑꯗꯨꯅ ꯑꯃꯗꯤ ꯈꯪꯅꯅꯕ ꯇꯧ, ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯅꯊꯟꯇ ꯀꯞꯄꯒ ꯂꯩꯖꯍꯧꯅꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ ꯊꯝꯕꯥꯜ, ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯏꯅꯝꯃꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯇꯧꯔꯤꯕ, ꯑꯩꯁꯨ ꯅꯨꯄꯥ ꯑꯃꯗꯤ ꯈꯪꯅꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ꯫ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ, ꯅꯁꯥ ꯅꯍꯥꯅꯤ, ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ, ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯦ ꯍꯣꯏꯗꯤ ꯑꯃ ꯌꯦꯡꯁꯤꯜꯂꯨꯁꯤꯗ ꯂꯩꯔꯤ꯫ ꯑꯐꯕ ꯄꯥꯎꯇꯥꯛꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩꯕꯨ ꯑꯣꯏꯔꯤꯒꯕ? ꯀꯦꯇꯨꯀꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯍꯦꯟꯅꯗꯨ ꯃꯊꯣꯏ ꯀꯥꯖꯩ꯫ ꯀꯦꯇꯨꯀꯤ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯤ ꯌꯥꯎꯗꯦ꯫ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯤꯕꯗꯨꯁꯨ ꯃꯧ ꯑꯣꯏꯔꯒ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯔꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯟꯕꯤꯕ ꯅꯠꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯤ ꯃꯍꯥꯛꯇꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏ ꯌꯦꯡꯂꯤ, ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝ ꯂꯩꯗꯅ꯫ ꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯗ ꯃꯤꯃꯤ ꯀꯟꯅ ꯏꯁꯧ ꯇꯧꯔꯤ, ꯆꯐꯨꯁꯨ ꯃꯍꯤ ꯍꯥꯞꯂꯒ ꯊꯥꯡꯒꯠꯂꯒ꯫ ꯃꯤꯅꯥꯏꯅꯤꯅ ꯑꯩꯗꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ, ꯃꯣꯏꯒꯤꯗꯃꯛ ꯏꯋꯥꯁꯤꯅ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯑꯩ ꯂꯧꯔꯨꯔꯤꯕꯅꯤꯅ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧ ꯇꯥꯕꯅꯤ꯫ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯆꯟꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯂꯒ ꯂꯩꯔꯦꯗꯣ ꯍꯥꯏꯔꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅ ꯌꯥꯅꯅꯕ ꯍꯔꯥꯎꯅ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯕ, ꯅꯣꯡꯃꯒꯤ ꯆꯥꯕ ꯇꯨꯝꯕꯁꯤꯅ ꯂꯣꯏꯔꯦ꯫ ꯃꯃꯧꯅ ꯆꯥꯛꯈꯨꯝꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯊꯣꯠ ꯇꯥꯏ, ꯇꯥꯊꯣꯠꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯃꯔꯝꯆꯠ ꯉꯥꯡꯁꯛꯂꯕꯁꯨ ꯃꯊꯨꯟꯗ ꯐꯥꯎ ꯍꯥꯞꯇ꯭ꯔꯕ ꯃꯆꯥꯅꯤ ꯈꯪꯕꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯈꯩ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯅꯤ ꯈꯪꯕꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯎꯔꯦ ꯃꯆꯥꯅ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯗꯈꯩ ꯃꯤꯡꯁꯦꯜ ꯑꯃꯒ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯉꯛꯇꯣ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯃꯤꯃꯤ ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯥ ꯁꯧꯒ꯭ꯔꯤ ꯁꯤꯃꯒ ꯉꯥ ꯑꯌꯥꯏꯕ ꯑꯃꯅꯤ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯖꯤꯟꯒꯦ, ꯄꯥꯛꯅꯝ ꯑꯃꯁꯨ ꯅꯝꯒꯦꯁꯨ ꯇꯧꯕ, ꯏꯃꯥꯕꯨ ꯆꯥꯅꯤꯡꯗꯕ꯭ꯔꯥ? ꯇꯥꯊꯣꯠ ꯅꯣꯛꯃꯤ, ꯏꯃꯥꯗꯤ ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ ꯆꯥꯅꯤꯡꯗꯕ ꯂꯩꯇꯦ, ꯍꯥꯎꯈ꯭ꯔꯦ ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ, ꯀꯗꯥꯏ ꯁꯧꯒ꯭ꯔꯤꯗꯨ ꯄꯤꯔꯛꯎ, ꯏꯅꯦꯝ ꯃꯜꯂꯛꯀꯦ꯫ ꯃꯤꯃꯤꯁꯨ ꯅꯣꯛꯇꯨꯅ, ꯏꯃꯥ ꯌꯥꯅꯤꯁꯦ, ꯅꯁꯥ ꯏꯁꯣꯟ ꯁꯣꯟꯈꯩ ꯊꯕꯛꯀ ꯌꯥꯎꯒꯅꯨ, ꯅꯃꯧ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤ ꯆꯪꯂꯛꯂꯒ, ꯏꯅꯝꯃ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯏꯆꯥꯗꯤ ꯅꯃꯤꯠꯀꯥꯇꯨ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯃꯥ ꯑꯩꯅ ꯃꯜꯂꯤꯕ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯦ ꯎꯕꯤꯗ꯭ꯔꯕꯅꯤꯅꯦ꯫ ꯀꯦꯇꯨꯀꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ, ꯏꯁ, ꯁꯧꯒ꯭ꯔꯤꯕꯨ ꯏꯟꯁꯥꯡꯅꯤ ꯀꯥꯏꯅ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ? ꯑꯩꯗꯤ ꯆꯥꯔꯣꯏ, ꯑꯩꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯑꯃ ꯊꯣꯡꯉꯨ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯝꯕ ꯃꯤꯃꯤ ꯉꯁꯤꯗꯤ ꯃꯁꯤꯡ ꯀꯥꯡꯈ꯭ꯔꯗꯨꯅ ꯃꯅꯦꯝ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯈꯨꯝꯂꯛꯏ, ꯏꯆꯜꯗꯤ ꯃꯍꯥꯔꯥꯅꯤꯅꯤꯅ ꯆꯥꯅꯤꯡꯕ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯅꯣꯡꯃꯇ ꯁꯤꯃ ꯃꯇꯦꯡ ꯇꯧꯁꯤꯟꯕꯤꯒꯦꯗꯤ ꯈꯟꯗꯦ, ꯑꯗꯨꯒ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ, ꯍꯣ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯅꯈꯨꯠꯇꯨꯅ ꯊꯣꯡꯂꯒ ꯆꯥꯔꯣꯀꯣ ꯏꯕꯦꯝꯃ꯫ ꯀꯦꯇꯨꯀꯤ ꯃꯥꯁꯨ ꯁꯧꯔꯥꯡꯗꯅ ꯈꯨꯝꯂꯛꯏ, ꯀꯩꯅꯣ ꯏꯅꯝꯃ, ꯏꯆꯝ ꯆꯝꯅ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯗꯦ,
ꯑꯩꯒꯤ ꯁꯔꯨꯛ ꯑꯃ ꯊꯣꯡꯉꯨꯅ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯩꯅꯣ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯍꯣ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯆꯥꯅꯤꯡꯂꯗꯤ ꯊꯣꯡꯉꯒ ꯆꯥꯕꯤꯔꯣ ꯏꯅꯝꯃꯒꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯉꯨ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯤꯉꯣꯜꯅꯒ ꯌꯥꯝ ꯆꯥꯎꯁꯤꯜꯂꯛꯀꯅꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯌꯥꯅꯕ ꯈꯔꯁꯨ ꯃꯆꯠꯂꯨ ꯅꯪꯕꯨ ꯅꯣꯡꯃꯇ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯒꯦ ꯍꯥ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯁꯥꯗꯅ ꯊꯣꯛꯈ꯭ꯔꯅꯤ ꯅꯕꯨꯛꯇꯨ ꯂꯥꯝꯃꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯄ ꯇꯞ ꯇꯥꯅ ꯆꯥꯔꯒ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯊꯕꯛꯁꯦ ꯀꯦꯇꯨꯀꯤ ꯃꯥꯁꯨ ꯃꯆꯤꯟꯗ ꯈꯨꯝꯕ ꯂꯦꯞꯇꯦ ꯃꯅꯝꯃꯅꯤ ꯀꯥꯏꯅ ꯍꯟꯕꯤꯕ ꯅꯠꯇꯦ ꯍꯦꯔꯥ ꯏꯅꯝꯃꯅ ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯌꯨꯝꯁꯤꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯅꯠꯇ꯭ꯔꯣ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯇꯧꯕ ꯇꯥꯕ ꯅꯤꯉꯣꯜ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯇꯦ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯇꯥꯊꯣꯠ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯅꯅꯝꯃ ꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯏ ꯍꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯤꯟꯗꯤ ꯇꯧꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯐꯥꯈ꯭ꯔꯕ ꯅꯋꯥꯗꯨꯅ ꯇꯥꯟꯊꯣꯔꯛꯏꯗꯣ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯋꯥꯈꯜ ꯈꯔ ꯇꯥꯎ ꯏꯕꯦꯝꯃ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯔꯝꯃꯤꯅꯅꯦ ꯑꯉꯝ ꯃꯇꯦꯡ ꯇꯧꯅꯒꯗꯧꯅꯤ ꯑꯃꯠꯇꯗ ꯄꯨꯟꯅ ꯏꯟꯊꯣꯛꯄ ꯌꯥꯔꯣꯏ ꯏꯁ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯁꯤ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕꯩ ꯋꯥꯅꯤꯅꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯗꯒ ꯂꯩꯔꯗꯅ ꯐꯩ ꯑꯗꯨꯕꯨꯗꯤ ꯀꯦꯇꯨꯀꯤ ꯑꯩꯁꯨ ꯀꯦꯇꯨꯀꯤꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯥꯊꯣꯠꯅ ꯑꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯕꯅꯣ ꯏꯃꯥꯁꯨ ꯈꯪꯗꯦ ꯏꯃꯧ ꯏꯕꯦꯝꯃ ꯃꯥ ꯋꯥꯔꯛꯄꯤꯕ ꯉꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯌꯨꯝꯁꯤꯗ ꯇꯥꯟꯖꯥꯗꯨꯗ ꯃꯀꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯈꯝꯕꯅ ꯃꯧ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯄꯥꯕ ꯂꯣꯏꯔꯦ ꯅꯃꯧꯅ ꯃꯅꯤꯡꯗ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕꯅꯤ ꯈꯣꯡ ꯈꯨꯠ ꯍꯥꯝꯂꯒ ꯆꯥꯔꯁꯤ ꯕꯥꯕꯥ ꯑꯩ ꯊꯤꯔꯝꯂꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯈꯣꯡ ꯍꯥꯝꯃꯨꯁꯤ ꯆꯥꯛ ꯂꯥꯝꯃꯅ ꯄꯨꯛꯁꯦ ꯊꯕꯜ ꯆꯣꯡꯂꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯛꯏ ꯈꯝꯕꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯨꯗꯤ ꯎꯗꯦꯅꯦ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕ ꯆꯪꯉꯨꯔꯕꯅꯤ ꯁꯧ ꯂꯥꯎꯔꯒꯅꯦ ꯆꯥꯅꯤꯡꯗꯦꯅ ꯇꯧꯔꯛꯏ ꯑꯩꯁꯨ ꯅꯨꯡꯁꯤꯃꯟꯗ꯭ꯔꯗꯨꯅ ꯆꯥꯅꯤꯡꯂꯒ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯍꯥꯏꯔꯝꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯁꯤꯃꯅ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯗꯅ ꯂꯩꯒꯗꯕꯅꯤ ꯃꯃꯥ ꯅꯪꯅ ꯈꯔ ꯅꯆꯥꯁꯤ ꯄꯣꯔꯛ ꯋꯥꯇꯦꯞ ꯄꯤꯛꯂꯤꯉꯩꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯤ ꯆꯩ ꯂꯧꯒꯗꯧ ꯃꯥꯅ ꯂꯧꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯈꯣꯏꯃꯨꯅ ꯌꯥꯔꯤꯁꯤꯃ ꯕꯥꯕꯥ ꯆꯥꯛ ꯍꯥꯟꯅꯇ ꯆꯥꯈꯤꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯠꯅꯔꯣ ꯅꯣꯏ ꯃꯔꯩꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯀꯦꯇꯨꯀꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯇꯥꯊꯣꯠ ꯃꯆꯥꯕꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯥꯏꯗꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯇꯥꯗꯣꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯅꯐꯤ ꯑꯅꯥꯟꯕꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕ ꯀꯔꯤ ꯊꯕꯛ ꯍꯥ ꯍꯥꯏꯔꯝꯃꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯏꯃꯥꯗ ꯁꯨꯝ ꯍꯥꯏꯔꯝꯒꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯗꯅ ꯍꯩ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦ ꯅꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ ꯃꯧ ꯍꯜꯂꯛꯄꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕ ꯅꯪꯅ ꯀꯨꯁꯤ ꯇꯧꯗꯅ ꯍꯧꯖꯤꯛꯄꯨ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯣ ꯍꯥ ꯅꯅꯤꯡ ꯅꯈꯥ ꯇꯧꯕ ꯌꯥꯝ ꯄꯥꯝꯒꯅꯨ ꯂꯩꯀꯥꯏ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯜꯂꯛꯀꯅꯨ ꯍꯦꯛ ꯇꯧꯔꯒ ꯃꯧꯗꯤ ꯃꯤ ꯅꯠꯇ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯦꯛ ꯇꯧꯔꯒ ꯂꯩꯀꯥꯏ ꯏꯃꯥ ꯑꯩ ꯊꯦꯡꯉꯤ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨꯀꯤ ꯐꯦꯠ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯇꯥꯊꯣꯠ ꯃꯆꯤꯟꯗ ꯁꯣꯠꯂꯤ ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯩ ꯄꯦꯜꯂꯦ ꯁꯣꯝꯗꯅ ꯀꯦꯇꯨꯀꯤ ꯍꯟꯗꯛꯇ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯇꯣꯂꯉꯧꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯗ ꯅꯆꯜꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯤꯅꯤꯗꯣ ꯇꯥꯗꯅ ꯅꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯅꯤ ꯊꯥꯖꯗꯦꯗ ꯀꯦꯇꯨꯀꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯆꯥꯅꯤꯡꯕꯝꯗꯤ ꯍꯥꯏꯌꯨꯗꯅ ꯁꯦꯜ ꯄꯤꯔꯝꯒꯦ ꯍꯥꯏꯕꯗꯨꯗ ꯀꯦꯇꯨꯀꯤ ꯍꯔꯥꯎꯅ ꯇꯥꯗ ꯑꯩꯗꯤ ꯃꯩꯇꯩ ꯁꯔꯦꯡꯗꯣ ꯆꯥꯅꯤꯡꯉꯤ ꯇꯣꯂꯉꯧ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯁꯤꯅ ꯂꯩꯔꯒ ꯆꯥꯔꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯃꯊꯪꯗꯤ ꯉꯟꯅ ꯂꯥꯛꯀꯦ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ ꯅꯪꯁꯨ ꯆꯪꯉꯣꯀꯣ ꯍꯣꯏ ꯇꯥꯗ ꯅꯨꯃꯤꯠꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯃꯪꯒꯣꯜ ꯑꯗꯨꯕꯨ ꯊꯨꯡꯅ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡ ꯇꯨꯂꯁꯤꯕꯣꯡ ꯑꯀꯣꯏꯕꯗꯨ ꯇꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤ ꯍꯀꯥꯝꯒ ꯂꯥꯎꯅ ꯆꯜꯂꯦ ꯍꯥꯏꯔꯒ ꯃꯅꯝꯃꯅ ꯋꯥꯏ ꯇꯩꯗꯨꯅ ꯊꯝꯂꯝꯕꯗ ꯉꯥꯏꯔꯤꯕꯗꯨ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯃꯤ ꯄꯤꯡ ꯂꯥꯎꯈꯤꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯍꯥ ꯅꯃꯤꯠꯇꯨ ꯀꯥꯏꯗ ꯄꯥꯟꯒꯦ ꯃꯤꯅ ꯋꯥꯏ ꯇꯔꯝꯂꯤꯕꯗꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯀꯦꯇꯨꯀꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯃꯤꯅ ꯇꯨꯝꯕ ꯍꯧꯒꯠꯆꯔꯛꯄꯁꯤꯗ ꯅꯪ ꯋꯥꯏ ꯇꯩꯔꯦꯅ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯇꯩꯒꯤꯗꯦ ꯍꯥꯏꯗꯤ
ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯁꯥꯎꯕꯤꯔꯤꯕꯅꯤꯅꯦ ꯃꯤꯃꯤ ꯀꯥꯅ ꯅꯣꯡꯃꯇ ꯋꯥꯏꯁꯤ ꯃꯁꯤꯠꯅꯤ ꯁꯦꯡꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯅꯣꯡꯉꯥꯟꯕꯒ ꯃꯀꯦ ꯁꯦꯝꯕꯒ ꯆꯥꯕꯒ ꯁꯤꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯊꯕꯛꯁꯤ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯅꯕ ꯀꯤꯅ ꯆꯠꯂꯣ ꯅꯪꯕꯨ ꯌꯨꯝꯁꯤ ꯂꯩꯍꯟꯕ ꯂꯩꯍꯟꯗꯕ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯃꯁꯦ ꯀꯥꯎꯒꯅꯨ ꯀꯦꯇꯨꯀꯤ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯥꯏꯌꯣ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯕꯨ ꯇꯥꯟꯗꯣꯏꯕ ꯍꯥꯏꯕꯤꯒꯤ ꯕꯦꯝꯃ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯈꯪꯂꯕ꯭ꯔꯥ ꯑꯩ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯃꯐꯝꯁꯤꯗ ꯐꯨꯝꯈ꯭ꯔꯤꯕ ꯏꯅꯝꯃꯅ ꯌꯥꯝ ꯆꯥꯎꯖꯅꯤꯡꯂꯒꯅ ꯏꯅꯝꯃꯣꯏꯒꯤ ꯅꯄꯥꯝꯗ ꯆꯥꯎꯕꯤꯔꯨ ꯃꯐꯝꯁꯤꯗꯗꯤ ꯀꯦꯇꯨꯀꯤ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯃꯧ ꯅꯪꯅ ꯃꯈꯦ ꯂꯥꯡꯕ ꯀꯥꯗꯤ ꯌꯥꯔꯣꯏ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯊꯣꯠ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯥꯎꯅꯔꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯃꯧ ꯑꯌꯨꯛꯁꯤꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯇꯥꯔꯦ ꯃꯤꯃꯤꯅ ꯏꯃꯥ ꯅꯆꯥꯅꯨꯄꯤ ꯁꯟꯅꯗꯕꯤꯁꯦ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯌꯨꯝꯁꯦ ꯁꯣꯏꯗꯅ ꯀꯥꯏꯔꯛꯀꯅꯤ ꯍꯣꯏꯅꯦ ꯀꯩꯗꯧꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯃꯧ ꯅꯪꯕꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯆꯔꯒ ꯋꯥꯅ ꯇꯩꯔꯤꯕ ꯋꯥꯏꯁꯤꯕꯨ ꯃꯥꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯒ ꯂꯥꯛꯏ ꯑꯩꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯏꯃꯥꯁꯤꯕꯨ ꯅꯣꯡꯃꯇ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯋꯥꯕ ꯈꯪꯗ꯭ꯔꯦꯅꯦ ꯇꯥꯊꯣꯠ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯅꯪꯁꯤ ꯀꯔꯝꯕ ꯖꯤꯕꯅꯣ ꯍꯥ ꯅꯪꯁꯤ ꯀꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯕꯛ ꯊꯤꯔꯤ ꯍꯥꯏꯗꯅ ꯋꯥ ꯀꯟꯅ ꯉꯥꯡꯕꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯌꯥꯝ ꯊꯨꯅ ꯁꯦꯝꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯉꯣꯏ ꯇꯥꯊꯣꯠꯁꯨ ꯁꯥꯎꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯃꯅꯝꯃꯗ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯈꯝꯕ ꯃꯪꯒꯣꯜ ꯐꯝꯃꯦꯜꯒꯤ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯂꯒ ꯏꯃꯨꯡꯁꯦ ꯃꯅꯤꯟ ꯅꯥꯏꯕ ꯈꯔ ꯍꯧꯔꯛꯏ ꯏꯆꯥ ꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯖꯤꯕꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝ ꯌꯥꯎꯗꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯅꯥꯃꯛꯇꯤ ꯂꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯧꯁꯤ ꯊꯣꯏꯅ ꯐꯠꯇꯕ ꯃꯧꯗꯤ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ ꯌꯥꯝꯅ ꯌꯥꯎꯔꯤ ꯑꯩꯕꯨ ꯀꯝꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯁꯣꯝꯗ ꯃꯤꯃꯤꯒꯤ ꯀꯥꯗ ꯃꯤꯃꯤ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯑꯩꯈꯣꯏ ꯇꯥꯗ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯀꯤꯊꯨꯝ ꯄꯨꯕꯤꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯩꯁꯦ ꯐꯅ ꯏꯪ ꯇꯞꯄ꯭ꯔꯥ ꯈꯟꯕꯅꯤ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯆꯤꯟꯁꯦ ꯐꯖꯅ ꯀꯜꯂꯦꯕ ꯅꯨꯄꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯋꯥꯔꯤꯗꯣ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯇꯣꯞ ꯅꯠꯇꯦ ꯏꯟꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯅ ꯌꯥꯅꯕ ꯄꯪꯂꯩ ꯂꯩꯔꯣ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯃꯥꯏꯅ ꯇꯥꯖꯔꯛꯀꯅꯤ ꯁꯣꯏꯗ꯭ꯔꯦ ꯇꯥꯔꯛꯂꯅꯤ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯂꯦꯜꯂꯒ ꯇꯣꯛꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯉꯧ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯂꯝꯕꯤꯒꯤ ꯃꯆꯤ ꯑꯃꯗꯅꯤ ꯃꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯧ ꯑꯍꯜ ꯑꯃ ꯑꯅꯤꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯊꯝꯕꯥꯜꯅ ꯍꯥꯟꯅ ꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯕꯣꯛꯂꯩꯌꯥ ꯅꯪꯕꯨ ꯑꯥꯗ ꯃꯈꯨꯠꯀ ꯄꯥꯏꯅꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯀꯗꯥꯏꯅꯣꯅꯦ ꯑꯣ ꯎꯔꯤ ꯃꯥꯅꯤ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯤꯒꯤ ꯑꯍꯜ ꯅꯨꯄꯥꯁꯤꯒ ꯎꯅꯔꯤꯁꯤ ꯃꯤ ꯑꯌꯥꯝꯕ ꯈꯪꯅꯔꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯅꯤꯕꯣ ꯃꯈꯨꯠꯀ ꯄꯥꯏꯅꯔꯗꯅ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯏ ꯂꯥꯛꯑꯣ ꯃꯃꯥꯗ ꯍꯥꯏꯔꯨꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯏꯁꯨꯗꯒ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ ꯍꯣꯏꯅꯦ ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯔꯦ ꯑꯅꯤꯗꯨ ꯇꯥꯊꯣꯠꯀꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯪꯒꯣꯜꯗ ꯃꯤꯃꯤ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯒ ꯃꯃꯥꯒꯅ ꯏꯪꯈꯣꯜꯗꯨ ꯁꯝꯕꯜ ꯊꯤꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯥꯊꯣꯠꯅ ꯍꯩꯃꯥ ꯏꯆꯦ ꯑꯅꯤꯗꯤ ꯀꯔꯣꯝ ꯆꯠꯂꯤꯕꯅꯣ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯁꯦ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯤ ꯏꯆꯦꯁꯤ ꯀꯕꯣꯛ ꯂꯩꯅ ꯇꯥꯊꯣꯠ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯂꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯇꯥꯊꯣꯠꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯆꯦ ꯑꯇꯩ ꯅꯠꯇꯦ ꯅꯪꯒꯤ ꯀꯦꯇꯨꯀꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯃꯤꯠ ꯅꯥꯟꯅꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯎꯅꯍꯧꯔꯤ ꯃꯈꯨꯠꯀ ꯄꯥꯏꯅꯗꯅ ꯑꯣꯛꯇꯣꯏꯕ ꯅꯪꯅ ꯈꯔ ꯋꯥꯔꯛꯎ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯃꯤꯅ ꯑꯣꯏꯅ ꯋꯥꯔꯛꯎ ꯍꯥꯏꯕ꯭ꯔో ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ ꯇꯥꯊꯣꯠꯇꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯃꯤꯅ ꯏꯃꯥꯕꯣꯛ ꯍꯣꯏ ꯁꯥꯎꯕꯤꯔꯅꯨ ꯑꯩꯈꯣꯏꯁꯨ ꯇꯧꯗꯅꯕ ꯍꯥꯏꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯍꯟꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯁꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯦꯇꯨꯀꯤꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯀꯦꯇꯨꯀꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯍꯔꯥꯎ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯕꯨꯡ ꯃꯅꯝꯃ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯐꯝꯗꯨꯅ ꯑꯁꯥꯎꯕ ꯁꯛꯐꯝꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ ꯎꯡꯗꯨꯅ ꯂꯩꯅꯔꯝꯕ ꯃꯌꯥꯝꯗꯨ ꯀꯦꯇꯨꯀꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯥꯊꯣꯠ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯀꯦꯇꯨꯀꯤ ꯆꯩꯅꯥꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯂꯒ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯇꯥꯊꯣꯠ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥꯔꯛꯇꯕꯤ ꯂꯝꯀꯦꯠꯄꯤ ꯅꯪ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯣꯟꯈꯤꯗꯧꯔꯤ ꯍꯥ ꯅꯪ
ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯀꯔꯤꯁꯨ ꯀꯤꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯔꯝꯕ ꯗꯥꯇꯨꯅ ꯁꯥꯔꯛꯄꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯅꯕ ꯌꯥꯔꯤꯕ ꯃꯇꯝꯗ ꯍꯥ ꯅꯪ ꯌꯥꯏ ꯍꯥꯏꯗꯅ ꯅꯪ ꯊꯛ ꯀꯥꯗꯣꯔꯦꯅꯦ ꯅꯪ ꯀꯩꯅꯣ ꯏꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦꯗꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯀꯥꯏ ꯆꯠꯂꯣꯏ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯈꯣꯏꯅ ꯈꯪꯂꯣꯏꯁꯤꯔꯣ ꯍꯜꯂꯛꯂꯒ ꯂꯩꯔꯕꯤ ꯅꯪꯅ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇ꯭ꯔꯗꯨꯅ ꯅꯪ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯅꯨꯄꯥ ꯎꯅꯗꯨꯅ ꯅꯈꯨꯠ ꯅꯁꯥ ꯄꯥꯏꯅꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯅ ꯑꯁꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯀꯦꯇꯨꯀꯤ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯃꯥ ꯃꯕꯨꯡꯕꯨꯗꯤ ꯀꯤꯅ ꯆꯠꯄꯅꯤ ꯃꯕꯨꯡ ꯂꯩꯕꯅꯤꯅ ꯃꯆꯤꯟ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ ꯃꯕꯨꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯂꯛꯂꯗꯕꯅꯤ ꯈꯣꯏꯃꯨ ꯃꯁꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯄꯥꯎ ꯍꯦꯛ ꯇꯥꯍꯜꯂꯕ ꯈꯨꯗꯛꯇꯨꯗ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯀꯔꯤꯝꯇ ꯌꯦꯡꯗꯕ ꯂꯝꯀꯦꯠꯄꯤ ꯃꯆꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯪꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯀꯦꯇꯨꯀꯤ ꯇꯣꯂꯪꯉꯧꯒ ꯎꯅꯕ ꯃꯔꯛ ꯑꯃꯗꯤ ꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯉꯪꯉꯤ ꯍꯥꯏꯗꯨꯅꯤ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯂꯩꯔꯤꯕꯗꯨꯗ ꯐꯝꯗꯨꯅ ꯎꯅꯔꯤ ꯇꯥ ꯇꯣꯂꯪꯉꯧ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯑꯅꯤ ꯌꯨꯝꯗ ꯑꯩꯕꯨ ꯆꯩꯕꯒ ꯉꯥꯡꯕꯒꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯇꯥ ꯇꯣꯂꯪꯉꯧ ꯀꯦꯇꯨꯀꯤ ꯃꯗꯨ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯍꯟꯗꯛ ꯊꯥꯁꯤꯃꯗꯤ ꯈꯥꯡ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯊꯥꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯑꯗꯨꯝꯅ ꯆꯨꯛꯊꯒꯅꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯁꯦ ꯅꯨꯡꯁꯤꯕꯤꯅꯤ ꯅꯪꯗꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯦꯇꯨꯀꯤ ꯍꯧꯖꯤꯛꯇꯗ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯇꯣꯂꯪꯉꯧꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯖꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯦꯇꯨꯀꯤꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯔꯣ ꯁꯪꯕꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯀꯅꯥꯒꯤ ꯌꯨꯝꯗ ꯇꯣꯂꯪꯉꯧꯒꯤ ꯌꯨꯝꯗ ꯀꯧꯔꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯅꯣꯏꯕꯣ ꯕꯦꯝꯃ ꯂꯥꯏꯖꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯊꯣꯛꯂꯛꯎꯅꯦ ꯅꯗꯣꯝꯆꯥ ꯊꯔꯣ ꯂꯥꯛꯏ ꯇꯥꯔꯕ ꯃꯥꯜꯂꯤ ꯂꯥꯏꯖꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯌꯥ ꯏꯗꯣꯝꯆꯥ ꯆꯨꯝꯅ ꯂꯥꯛꯏꯔꯣ ꯑꯩꯗꯣ ꯑꯉꯥꯡ ꯁꯨꯝꯂꯝꯕ ꯑꯗꯨꯗ ꯊꯨꯅ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯕ ꯂꯥꯛꯑꯣ ꯑꯗꯨꯗ ꯂꯦꯞꯀꯗ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯀꯥꯈꯠꯂꯒ ꯐꯝꯁꯦꯕ ꯑꯩ ꯆꯥꯒ ꯂꯣꯜꯂꯛꯀꯦ ꯆꯥꯒ ꯊꯛꯈꯣꯕ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯤꯌꯦ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯅ ꯆꯠꯊꯣꯛꯈꯤ ꯂꯩꯔꯣꯏꯕ ꯑꯩꯅ ꯈꯪꯉꯤ ꯂꯩꯔꯣꯏ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ ꯅꯪꯕꯨ ꯃꯤꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯗ꯭ꯔꯥ ꯍꯩꯋꯥꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯂꯥꯏꯖꯥ ꯉꯛꯅ ꯀꯩ ꯍꯥꯏꯅꯔꯤꯅꯣ ꯏꯗꯣꯝꯆꯥ ꯑꯩꯗꯤ ꯃꯄꯥꯜꯒ ꯊꯣꯛꯄ ꯁꯪꯗ꯭ꯔꯦꯗ ꯍꯟꯗꯛꯇ ꯅꯧꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃꯁꯨ ꯆꯦꯟꯁꯤꯜꯂꯕꯅꯤꯅ ꯅꯪꯒꯤ ꯇꯣꯂꯪꯉꯧ ꯍꯥꯏꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯂꯥꯡ ꯐꯥꯡ ꯇꯧꯔꯨꯕ ꯌꯥꯔꯤꯕ ꯃꯇꯝꯂ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯃꯧ ꯍꯜꯂꯛꯄꯤꯗꯨꯒ ꯉꯥꯊꯨ ꯊꯦꯡꯊꯨꯅꯔꯗꯅ ꯏꯗꯣꯝꯆꯥ ꯃꯤꯠ ꯌꯥꯝ ꯅꯥꯏ ꯕꯦꯝꯃ ꯉꯜꯂꯤꯉꯩꯗ ꯅꯋꯥꯗꯨ ꯈꯔ ꯋꯥꯔꯛ ꯂꯥꯏꯖꯥ ꯉꯛꯅ ꯀꯩꯅꯣ ꯑꯩꯁꯦ ꯃꯥ ꯅꯨꯄꯤ ꯀꯣꯏꯔꯕ ꯑꯩꯗꯤ ꯈꯪꯗꯦ ꯏꯗꯣꯝꯆꯥ ꯆꯨꯝꯂꯕ꯭ꯔꯣ ꯏꯗꯣꯝꯆꯥꯒꯤ ꯄꯥꯎꯁꯤꯕꯣ ꯍꯩꯃ ꯂꯩꯀꯥꯏ ꯃꯤꯅ ꯋꯥ ꯂꯥꯎꯅꯔꯕꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯆꯨꯝꯂꯕ ꯃꯗꯨꯒꯤ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯅꯨꯄꯤꯗꯣ ꯅꯨꯄꯤ ꯄꯤꯗꯥ ꯑꯃꯅꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯤꯕꯗꯣ ꯅꯋꯥꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤ ꯃꯉꯣꯟꯗ ꯊꯨꯈ꯭ꯔꯕꯗꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯅꯪ ꯋꯥꯈꯜ ꯈꯜꯂꯨ ꯏꯗꯣꯝꯆꯥ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣই ꯆꯠꯂꯦꯀꯣ ꯂꯥꯏꯖꯥ ꯏꯗꯣꯝꯆꯥ ꯆꯠꯂꯦ ꯍꯥꯏ ꯂꯥꯏꯖꯥꯗꯤ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯏ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯄꯥꯎꯅꯤ ꯃꯥꯅ ꯉꯁꯤ ꯇꯥꯔꯤꯕꯁꯤ ꯃꯥ ꯏ ꯀꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯣꯂꯪꯉꯧ ꯏꯁꯩꯒ ꯉꯪꯂꯒ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯁꯛꯄꯒ ꯂꯣꯏꯕ ꯅꯪꯕ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯃꯣꯟꯗꯥꯒꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯋꯥ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯇꯣꯂꯪꯉꯧꯗꯣ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯣ ꯑꯩꯕꯨ ꯅꯥ ꯄꯪꯕ ꯅꯨꯄꯥ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯎꯗꯦ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥꯏꯔꯦ ꯑꯩꯅ ꯅꯅꯥ ꯑꯅꯤꯃꯛ ꯄꯪꯅꯕ ꯊꯥꯔꯛꯀꯗꯕ ꯇꯣꯂꯪꯉꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯩ ꯏꯁꯥꯁꯤ ꯋꯥꯏ ꯆꯠꯂꯣ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯣ ꯃꯧ ꯍꯜꯂꯛꯄꯤꯗꯨꯗ ꯍꯥꯏꯌꯨ ꯀꯩꯅꯣ ꯇꯣꯂꯪꯉꯧ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯅꯃꯤꯠꯀꯥꯗꯣ ꯀꯣꯔꯐꯨꯗꯨꯅ ꯂꯥꯎꯊꯣꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯅꯪꯅ ꯃꯧ ꯍꯜꯂꯛꯄꯤꯗꯨꯒ ꯀꯣꯏꯅꯔꯤꯅꯦꯕ ꯑꯩꯁꯦ ꯀꯔꯤꯗ ꯋꯥꯠꯂꯤ ꯍꯥ ꯁꯛꯇꯁꯨꯗ ꯐꯤꯕꯝꯗ ꯁꯦꯜꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯒꯦꯕ ꯇꯣꯂꯪꯉꯧ ꯅꯣꯛꯁꯤꯟꯅꯔꯒ ꯍꯦꯔꯥ ꯑꯣꯟꯊꯣꯛꯄ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯏ ꯃꯋꯥ ꯂꯧꯔꯨꯅꯨ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯗ ꯈꯠꯅꯅꯕ ꯄꯥꯎ ꯇꯝꯁꯤꯜꯂꯛꯏꯅꯦ ꯃꯤꯋꯥ ꯂꯧꯒꯅꯨ ꯄꯪꯒꯅꯨꯅꯦ ꯏꯁ ꯍꯩꯈ꯭ꯔꯦꯗ ꯍꯨꯔꯥꯟꯕꯒꯤ ꯃꯆꯤꯟꯁꯦ ꯀꯦꯇꯨꯀꯤꯒꯤ ꯈꯣꯟꯖꯦꯜꯅꯒ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦ ꯃꯃꯤꯡꯒ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯇꯣꯂꯪꯉꯧ ꯏꯛ ꯑꯥ ꯇꯧꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯄꯨꯗ ꯄꯨꯁꯤꯜꯂꯣ ꯂꯥꯏꯖꯦ ꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯅꯔꯝ ꯆꯠꯇ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯅꯪ ꯌꯥꯝ ꯃꯀꯥ ꯂꯥꯝꯃꯛꯀꯅꯨꯀꯣ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯏꯃꯨꯡ ꯆꯪꯈꯤ ꯇꯣꯜꯂꯉꯧ ꯃꯆꯤꯟꯗ ꯁꯣꯠꯂꯤ ꯀꯔꯝꯕ ꯃꯤꯅꯅꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯅ ꯇꯔꯛ ꯇꯔꯛ ꯅꯨꯄꯤ ꯑꯃꯈꯛ ꯑꯗꯨꯁꯨ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯀꯣꯏꯖꯕꯁꯦ ꯃꯣꯏꯅ ꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯨꯡꯉꯥꯏꯗꯧꯔꯤ ꯉꯁꯤꯗꯩꯗꯤ ꯏꯇꯨꯅꯁꯨ ꯈꯪꯈ꯭ꯔꯕꯅꯤꯅ ꯑꯣ ꯀꯦꯇꯨꯀꯤ ꯏꯕꯦꯝ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯅꯣꯡꯃꯗꯤ ꯅꯅꯥꯛꯇ ꯂꯦꯞꯄꯛꯈꯤꯅꯤ ꯍꯥꯏꯁꯤ ꯑꯩ ꯂꯦꯞꯈꯤꯅꯦꯕ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯦ ꯃꯤꯃꯤ ꯏꯁꯧ ꯇꯧꯗꯨꯅ ꯂꯥꯎꯗꯨꯅ ꯀꯦꯇꯨꯀꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯍꯣ ꯅꯨꯃꯤꯠꯁꯤ ꯌꯧꯔꯁꯤ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯗꯤ ꯂꯦꯡꯈꯠꯄꯤꯗ꯭ꯔꯤ ꯅꯪꯒꯤ ꯃꯤꯅꯥꯏꯒ ꯊꯝꯕ꯭ꯔꯣ ꯌꯨꯝꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤꯔꯤꯗꯨꯕꯣ ꯀꯅꯥ ꯂꯥꯛꯇꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯗꯧꯔꯤꯒꯦ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯦꯛꯇ ꯈꯦꯛꯊꯔꯛꯏ ꯀꯩꯅꯣ ꯏꯅꯝꯃꯅ ꯈꯜꯂꯤꯁꯦ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯀ꯭ꯋꯥꯛꯇꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ ꯂꯦꯡꯗꯤ ꯂꯦꯡꯈꯠꯄꯤꯔꯛꯏꯗꯅ ꯍꯣ ꯂꯨꯛ ꯍꯥꯕꯤꯔꯣ ꯁꯣꯝꯗꯤ ꯃꯤꯔꯦꯝꯅꯤꯅ ꯃꯤꯅ ꯄꯤꯖꯔꯒ ꯆꯥꯕ ꯃꯤꯅꯤꯗꯣ ꯑꯗꯨꯅ ꯂꯨꯛ ꯍꯥꯟꯅꯕ ꯍꯥꯏꯖꯔꯤꯕ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯏꯅꯝꯃ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯏꯕꯨꯡꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯕꯅꯤ ꯋꯥ ꯉꯥꯡꯕꯗ ꯀꯥ ꯌꯥꯝ ꯍꯦꯜꯂꯛꯀꯅꯨ ꯊꯕꯛꯀꯥꯁꯦ ꯇꯧꯅꯤꯡꯉ ꯇꯧꯅꯤ ꯇꯧꯅꯤꯡꯗ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯅꯪꯅ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯒꯦ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯅꯪ ꯑꯛꯁꯝꯗꯨ ꯄꯥꯏꯔꯒ ꯏꯜꯂꯕꯗꯤ ꯅꯪ ꯀꯨꯁꯤ ꯑꯣꯏꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯨꯝꯕꯤꯅ ꯂꯥꯛꯆꯕ ꯌꯥꯒꯗꯕꯤ ꯃꯤ ꯅꯠꯇꯦ ꯃꯣꯏꯗꯥ ꯇꯣꯠꯄꯗꯧꯅ ꯇꯣꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯄꯥ ꯈꯝꯕꯅ ꯑꯃꯨꯛ ꯁꯤꯛꯅꯔꯛꯂꯕ꯭ꯔꯥ ꯅꯣꯏꯑꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯅꯈ꯭ꯔꯣ ꯃꯧ ꯆꯠꯂꯨ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯨꯁꯨ ꯆꯥꯛ ꯆꯥꯔꯁꯤ ꯃꯤꯔꯦꯝꯒ ꯃꯥꯟꯅꯒꯅꯨꯅꯦ ꯀꯦꯇꯨꯀꯤ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄꯥꯕꯒꯤꯁꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯣ ꯉꯝꯖꯗꯦ ꯅꯪꯒ ꯈꯠꯅꯕ ꯏꯄꯥ ꯅꯪꯉꯣꯟꯗ ꯈꯠꯅꯕꯒ ꯍꯧꯖꯗꯦ ꯏꯄꯥꯅ ꯃꯤꯔꯦꯝ ꯍꯥꯏꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯄꯥꯟꯕ꯭ꯔꯅꯦ ꯀꯦꯇꯨꯀꯤ ꯃꯈꯣꯡ ꯊꯤꯜꯂꯒ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯊꯣꯠꯅ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯧꯔꯤꯒꯦ ꯐꯩꯅ ꯇꯥꯕ ꯄꯣꯠꯅ ꯑꯝꯇ ꯌꯨꯡꯈꯠꯀꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯋꯥꯏ ꯑꯃ ꯁꯤꯆꯤꯜꯂꯛꯀꯅꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯥ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯧꯈꯠꯄ ꯌꯥꯕ ꯖꯒꯥ ꯌꯥꯎꯗꯅ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯗꯧꯔꯤꯕ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯊꯦꯡꯅ ꯈꯩ ꯍꯧꯒꯠꯂꯒꯅꯦ ꯁꯣꯉꯥ ꯁꯥꯗꯅ ꯄꯦꯠ ꯄꯦꯠ ꯉꯥꯡ ꯂꯩꯔꯅꯨ ꯆꯥꯕꯗꯤ ꯀꯤꯠ ꯀꯤꯠ ꯅꯝꯗꯅ ꯃꯤ ꯆꯥꯔꯝꯅꯤ ꯆꯥꯔꯝꯃꯣꯏ ꯈꯪꯗ ꯀꯩ ꯆꯥꯅꯤ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯐꯩ ꯅꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯐꯩ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯃꯤꯃꯤ ꯐꯤ ꯈꯔ puthoktuna masalgi kada sanglaktuna kituki se fi simta surusu ai maningi ngarang pot thana ba tawkibase pot amda tharugi simta surusu kituki paina yenglaga nasagi na phi phawba sujaba haitrabra ai dingamoi nang ngamaroi ngamoy ai nangi phi sunaba leiba minai nati adudi ngasidagi aina thongba sak saba yar miriam na sa na ba thongna ba leiba ai minai nati aisu mafam sida nangi naral siki amta yawba nati aduna nang ngasidagi chak saba yar kituki phamlambadagi phuk hawgatlaga nana kaidau ngamdoiba ha kaidau ngamdorigi nangna nang aina tawba ngamba igulse yam khangning ba natro nupi mo oiraga nupi gi li chatni khangdabi nupa khra koiraga ti chat motna lei nang aina warake khallibase koirabani ngasidi nang kanana khambi gi yengba tai imung sigi misu ko nam leite nang aina ngasidi khara totpa tai ketuki na lao ngam thok ngasi kiraga senbi ge daba ketuki na te ekta phoidat nagadaba asi haiduna ketuki du hekta phuna bahaurai masam ga tu lamlaga hekta phoidat na rai ketuki di chinda satpa mi mapanga leiba nate mimina yam thina laknaba phu bahaurai oi ma siring jabi nangna mi maram siglai ri sigai gino oi ma sire ima na chana mang na atore ngangli bana chindo adu muk thajin batare asi hairaga ketuki gi masinda muk thajil asumna mimina saifam taba makai phudharaga thamlami numidangi matamdu ketuki chainana hagat pangamdana hiptuna lei tathot sumanakta phamlaga kalak hipeli nana masi yai imana yai haisini ngasidagi nana mana yadaba thabak tawranu ko sidagi hena nasado popningdrabadi hoi baima so amnari kasida chabi ngangi ai thabak ka tawjarage naba phabaga hingsabi gi mihulama yawe haidi ngasi da khang tathosu kari no khara hairam laga thokri chakhumda mayamdu wari tawri khombana aina haibagi ni ikoi ketuki se khara warak tabu yaroi mayam hensilak dori aini ek phubudusu isal kaubani nungaite aduna manamada hairaga tawhanbani masigi damak nachai khoibu waroganu khambana hai angaubo karigi waroruni haike imauna ngasi tawribaduna wakhal tajaduna sel thum tanjaraklabadi phai harini baba
ꯑꯩꯁꯨ ꯏꯆꯜꯕꯨ ꯅꯨꯡꯁꯤ ꯐꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯃꯥꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯩ ꯑꯩꯁꯨ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯃꯥꯕꯨ ꯐꯨꯔꯤꯕꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯃꯍꯤꯛꯇꯣ ꯃꯥꯡꯈꯤꯅꯕ ꯐꯨꯕꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯝꯃꯤ ꯋꯥ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯃꯇꯝ ꯀꯨꯏꯅ ꯃꯅꯝꯕꯨ ꯐꯠꯇꯅ ꯂꯧꯔꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯑꯁꯣꯏꯕ ꯋꯥꯈꯜꯅꯤ ꯈꯜꯂꯛꯄꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯠꯇꯅꯕ ꯃꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯊꯕꯛ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯏꯅꯝꯃꯒ ꯇꯧꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯅꯤ ꯊꯥꯗꯣꯛꯂꯉꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯉꯁꯤꯅ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯑꯔꯣꯏꯕ ꯂꯩꯏ ꯆꯤꯡꯂꯕꯅꯤ ꯑꯁꯤ ꯈꯟ ꯇꯞꯅ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯅꯝꯃ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯦꯇꯨꯀꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯀꯟꯖꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ